Khurumzari. Welcome to Finding the Voices. I am Monica Ingatam. Hello. Hello, alam mo, Bobby, Monica, Mane. voice ki. Hoy. Handaki, ay hana sudum tazare, bodybuilder ki, adaki, atay title pang bako, ay nakanjabata, handaki, Mr. World Bangkok 2015, the goal pubirak pasesina, fourth time, oy doini ko Mr. World ate. Hoy. Adaki, congratulations. Thank you. Yang nungai final pau tazabata aduga akoina Manipur dain haibata yang adum tawthokse haijabata Hoy. aduga hana Mr. World marirak phanglaba title sigi mathakta Mr. India su 12 times phangabani aduga Mr. Asia su title ama phange natra Hoy. sigi mathakta di kari atai tawbiba Hoziki ai national championship se koi ai si count 12 pu helamani ai si count tawre akoi Mr. India contest na tab sigi title se na tab akoi national gi oiba competition na to maming tonga no mayam am su leibo ko suppose example hoji hantak la ka deba akoi Satish Sugar national championship kai na sumba akoi competition mayam se leigre sumba mayam se paragadi 17-18 gumu suram do male. Okay, ID title se dum local national level da siyam na phangreba. Hoy. Adugi matung da ai South Asian championship che ai ahumlag goal lawre. Okay. Goal lobuga loina na ko gi champion of the champion na iba title so ai on the Bhutan da 2012 jig being called Okay. champion of the champion have a title chip phange aduga Asian championship se ai medal di ahum ni adu akoi gold medal na 2 times hodo ko aduga silver medal lamaga. Okay. Aduga world championship is 6 times medal holder ni 2015 to still hauzik ko the 6 times is 4 times champion aduga 1 time silver medal and 1 bronze medal. Okay. Hauzik ki oi achievement si dai hauzik si chibuni lai jese. Okay. Makha haji aduda masi akoina huziki hai tare achievement ki pau oire akoina no hona na Alampam Bobby ki angang wing ki family kamaina chawrakpano aduga bodybuilding da kamain chang hitano adugi wari ki thang libi. Hoy. I say hanbada ko gymnastic have event say sanadan say 1985 tegi sanabuduna 1990 book saibuk se hape adu kenani sanari bu keno se koi regular workout exercise to budingam da ko no da ina matam langang su khara oi adi gaina ai perform sajing da gina koi suppose lampelu hagelakpa koi gymnastics te keno sibo ko koi kan university se lerami university da ko university makara keno lerami university da musat kumalampak ta musat adegi mu akoi lampel gi akoi officer club ta musat sumba ai tomdana ngasai angang su na cycle nang to ga ni ai regular practice to ngam gi ta sing dari adaga gymnastics ai himanga mari makai manga bu sanara matunda ai side matang ka lerni ko sports authority of India langolda sei amamu lerni
ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯇꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯃꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯩꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯛꯑꯦ. ꯑꯣ ꯑꯣꯀꯦ ꯀꯔꯤ ꯃꯔꯝꯒꯤ? ꯑꯣ ꯀꯩꯅꯣꯅꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯤ ꯑꯃꯈꯛ ꯐꯨꯖꯔꯨꯕ ꯍꯥꯏꯇꯥꯔꯦ. ꯐꯨꯕꯅꯤ ꯇꯁꯦꯡꯕꯗꯤ ꯐꯨꯔꯤꯁꯤ ꯃꯔꯝꯁꯤꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯡ ꯃꯆꯥ ꯕꯦꯡꯒꯣꯂꯤ ꯃꯆꯥꯅꯤ. ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯣꯏꯅꯤ ꯍꯣꯀꯤ ꯇꯤꯝ ꯀꯩ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯂꯩꯕ. ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯇ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯃꯥꯁꯤ ꯀꯨꯛꯅꯤ. ꯀꯨꯛꯁꯤꯗ ꯌꯥꯝꯅ ꯑꯣꯚꯔ ꯁ꯭ꯃꯥꯔꯠ ꯆꯥꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯁꯥꯟꯅꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯅꯠꯇꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯠꯆ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯁꯤꯁꯨ. ꯑꯗ ꯍꯣꯀꯤ ꯁꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯈꯔꯗ ꯃꯥꯅ ꯈꯔ ꯗꯤꯁꯇꯔꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯩꯗꯤ ꯑꯩꯅ ꯏꯇꯣꯝꯗꯅ ꯐꯨꯔꯨꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯅ ꯃꯤ ꯈꯠꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯣꯛꯂꯛꯈ꯭ꯔꯦ. ꯑꯗꯩ ꯇꯣꯛꯂꯛꯈꯤꯕꯗꯩꯗꯤ ꯑꯩꯁꯦ ꯖꯤꯝꯅꯥꯁꯇꯤꯛ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯄꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯥꯛꯌꯦꯜꯕꯨ ꯅꯨꯡꯇꯤꯒꯤ ꯍꯥꯏꯒꯠꯂ ꯁꯥꯟꯅꯕꯁꯦ ꯑꯩꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯁꯥꯟꯅꯕꯁꯦ ꯇꯣꯛꯊꯣꯛꯑꯒ ꯑꯩꯅ ꯑꯦꯊꯂꯦꯇꯤꯛ ꯍꯥꯏꯕ ꯏꯚꯦꯟꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩ ꯁꯥꯟꯅꯔꯦ. ꯑꯦꯊꯂꯦꯇꯤꯛꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩ 100 ꯃꯤꯇꯔ 200 ꯃꯤꯇꯔ ꯆꯦꯜꯂꯤ. ꯍꯛꯆꯥꯡꯁꯨ ꯉꯁꯥꯏ ꯌꯥꯝ ꯐꯤꯠ ꯑꯣꯏꯖꯔꯤ ꯍꯥꯏꯇꯥꯔꯦ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯖꯤꯝꯅꯥꯁꯇꯤꯛꯇꯒꯤ ꯍꯧꯔꯛꯄꯅꯤꯅ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯐꯤꯠ ꯑꯣꯏ. ꯑꯗꯣ ꯑꯩ ꯏꯁꯇꯦꯠ ꯂꯦꯚꯦꯜꯗꯕꯨ ꯑꯩ 200 ꯃꯤꯇꯔꯗꯒ ꯒꯣꯜड ꯃꯦꯗꯜꯒ ꯂꯧꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯗꯗꯤ ꯑꯩ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯖꯈꯤꯗꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯦꯁꯅꯦꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯅꯤꯅꯀꯣ. ꯑꯗ ꯑꯩꯅ ꯏꯁꯇꯦꯠꯇ ꯇꯥꯖꯔꯤꯕ ꯔꯦꯀꯣꯔꯠꯇꯨꯗꯤ ꯅꯦꯁꯅꯦꯜꯒꯤ ꯔꯦꯀꯣꯔꯠꯇꯨꯒꯗꯤ ꯌꯥꯝꯅ ꯅꯦꯝꯕꯅꯤꯅ ꯑꯗꯨ ꯃꯇꯝꯗ ꯅꯦꯁꯅꯦꯜꯒꯗꯤ ꯆꯠꯄ ꯐꯪꯈꯤꯗꯦ. ꯑꯗꯨꯒ ꯑꯦꯊꯂꯦꯇꯤꯛꯀꯤ ꯀꯩꯅꯣꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯦꯊꯂꯦꯇꯤꯛ ꯏꯚꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯡꯁꯥꯡꯂꯩꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ SSB ꯑꯩꯈꯣꯏ ꯁꯤꯐꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦ. ꯐꯣꯔꯁꯀꯤ ꯀꯦꯝ ꯃꯣꯏꯁꯦ ꯁꯔꯚꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕ꯭ꯌꯨꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯅꯦ ꯁꯦꯟꯇ꯭ꯔꯦꯜ ꯖꯣꯕꯅꯤ. ꯑꯗꯨ ꯃꯣꯡꯁꯥꯡꯂꯩꯗ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯂꯩ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯊꯂꯦꯇꯤꯛꯀꯤ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯅꯤ ꯍꯥꯏꯅ ꯑꯩꯁꯦ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯗꯅ ꯑꯗꯨꯗ ꯑꯦꯊꯂꯦꯇꯤꯛꯇ ꯃꯇꯝ ꯈꯔ ꯍꯧꯖꯤꯛꯀꯤ SSBꯗ ꯑꯩ ꯆꯍꯤ 2 ꯆꯍꯤ 3 ꯑꯩ ꯊꯕꯛ ꯇꯧꯖꯔꯝꯃꯦ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯩꯅꯣꯁꯤꯗ. ꯑꯗꯨꯗꯩꯗꯤ ꯑꯩꯁꯦ ꯑꯦꯊꯂꯦꯇꯤꯛꯀꯤ ꯑꯩꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯡꯁꯥꯡꯂꯩꯒꯤ ꯀꯦꯝꯞꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯊꯂꯦꯇꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯀꯗꯥꯏꯗ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯈꯣꯏ ꯑꯦꯊꯂꯦꯇꯤꯛ ꯒ꯭ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ. ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯇ ꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦ ꯑꯩꯈꯣꯏ ꯀꯦꯝꯞꯇꯒꯤ ꯊꯣꯛꯂꯛꯑꯒ. ꯑꯗꯨꯗ ꯑꯩꯁꯦ ꯁꯗꯟꯂꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯂꯥꯛꯈꯤꯕꯒꯤꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯥꯎꯕꯁꯨ ꯉꯝꯗꯦ. ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯗꯒꯤꯗꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯏꯆꯦꯁꯤꯡ ꯈꯛ ꯊꯦꯡꯅꯔꯨꯕ ꯍꯥꯏꯇꯥꯔꯦ. ꯑꯩ ꯇꯁꯦꯡꯕꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯌꯥꯝ ꯄꯥꯝꯅ ꯅꯋꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯅꯗꯤ ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯐꯖꯩ, ꯅꯪꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯧ ꯈꯣꯠꯅꯧ ꯀꯥꯏꯅ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯀꯥꯟꯗ ꯑꯩꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯕꯨ ꯀꯅꯥ ꯁꯥꯟꯅꯩꯒꯦ. ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯈꯪꯗꯕ ꯃꯤ ꯈꯔꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯕ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯤꯌꯦꯕꯀꯣ. ꯌꯥꯝꯅ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯅꯕꯁꯨ ꯍꯧꯖꯤꯛꯄꯨꯁꯨ ꯌꯥꯎꯔꯤ. ꯑꯗ ꯑꯩ ꯏꯁꯥꯃꯛꯄꯨ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯅꯥ ꯁꯥꯟꯅꯩꯒꯦ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯕꯨ ꯑꯩ ꯁꯥꯟꯅꯔꯣꯏ ꯀꯥꯏꯅ ꯃꯇꯝꯗꯨꯗ ꯑꯍꯜ ꯂꯃꯟꯅꯤꯅ ꯑꯩꯁꯦ ꯐꯥꯔꯒ ꯁꯥꯟꯅ ꯆꯠꯁꯤ ꯖꯤꯝ ꯆꯠꯁꯤ ꯀꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ. ꯑꯩꯒꯤ ꯐꯤꯖꯤꯛꯁꯤ ꯌꯦꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯈꯤꯗꯦ. ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯣꯡꯁꯥꯡꯂꯩꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯗꯟꯂꯤ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯁꯇꯔꯗ ꯏꯪꯂꯤꯁꯅꯤ. ꯃꯥꯁꯦ ꯃꯥꯁꯇꯔ ꯇꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜꯗꯒꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯑꯗꯨꯕꯨ ꯃꯤꯡ ꯑꯣꯏꯅ ꯀꯧꯅꯩ. ꯑꯗꯣ ꯃꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯣꯏꯕ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯕꯗ ꯅꯣꯡꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯒ ꯃꯥꯅ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ. ꯕꯣꯕꯤ ꯅꯪꯁꯦ ꯅꯪ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ, ꯌꯥꯝ ꯄꯛꯆꯩ, ꯅꯪꯅ ꯁꯦꯠꯇꯣꯛꯏꯕ ꯅꯪꯅ ꯁꯦꯠꯂꯛꯄ ꯗ꯭ꯔꯦꯁ
ꯑꯗꯩ ꯅꯪꯒꯤ ꯁꯛꯇ ꯅꯪꯒꯤ ꯐꯦꯁ ꯀꯩꯅꯣꯒꯁꯤ ꯌꯥꯝꯅ ꯌꯦꯡ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯁꯥꯁꯨ ꯌꯥꯝꯅ ꯅꯪꯒꯤ ꯐꯕ ꯃꯥꯜꯂꯤ ꯌꯥꯝ ꯄꯛꯆꯩ ꯅꯪꯁꯤ ꯑꯗꯨꯒ ꯃꯥ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯅꯤꯀꯣ ꯋꯥꯔꯤ ꯏꯆꯝ ꯆꯝꯕ ꯋꯥꯔꯤꯗꯨꯗ ꯑꯩꯁꯦ ꯃꯥ ꯍꯥꯏꯁꯦ ꯅꯪꯁꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯐꯦꯁ ꯏꯁꯇꯥꯏꯜꯁꯤ ꯅꯪꯒꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯩꯈꯣꯏ ꯍꯣꯂꯤꯋꯨꯗꯀꯤ ꯇꯥꯏꯞꯁꯨ ꯈꯔ ꯂꯧꯔꯤ ꯀꯩ ꯍꯥꯏꯅꯤ ꯏꯆꯝ ꯆꯝꯕ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦꯀꯣ ꯉꯁꯥꯏꯒꯤ ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯈꯤꯕꯗꯨꯗ ꯑꯩ ꯈꯜꯂꯤ ꯀꯩꯅꯣ ꯅꯨꯄꯤꯒꯁꯦ ꯃꯁꯥ ꯐꯕ ꯄꯥꯝꯖꯜꯂꯅꯤ ꯀꯥꯏ ꯈꯜꯂꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦ ꯃꯗꯨ ꯀꯩꯅꯣꯗ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯈꯤꯕ ꯑꯩꯁꯦ ꯑꯁ ꯈꯨꯗꯛꯇ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯥꯏꯟꯁꯦ ꯆꯦꯟꯖ ꯇꯧꯔꯒ ꯑꯩꯁꯦ ꯌꯣꯠ ꯁꯥꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯤꯅꯦꯕ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯇꯥꯡꯗꯅꯣ ꯁꯤꯅ ꯑꯩꯁꯦ ꯆꯍꯤ 10 ꯁꯨꯔꯝꯃꯗ꯭ꯔꯥ ꯑꯣꯀꯦ 10 ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯅ 2000 ꯀꯔꯝ ꯀꯥꯟꯒꯤ ꯍꯧꯖꯤꯛ 1995ꯀꯤ ꯖꯨꯂꯥꯏꯅꯤ ꯑꯣꯀꯦ 1995 ꯖꯨꯂꯥꯏ ꯑꯗꯨ ꯃꯇꯥꯡꯗꯨꯗꯒꯤꯅꯦꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯂꯣꯝꯗ ꯍꯥꯏꯖꯔꯤꯁꯦ ꯌꯦꯁ ꯑꯩ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ 1995ꯀꯤ ꯖꯨꯂꯥꯏꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯁꯥꯟꯅꯕ ꯑꯗ ꯑꯩꯁꯦ ꯃꯣꯡꯁꯥꯡꯒꯩꯗ ꯂꯩꯅ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯑꯦꯊꯂꯦꯇꯤꯛ ꯀꯣꯇꯥꯗ ꯊꯕꯛ ꯄꯤꯕꯅꯤꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯌꯣꯠ ꯁꯥꯟꯅꯕꯒꯤ ꯄꯔꯃꯤꯠꯇꯤ ꯂꯩꯇꯦꯕ ꯇꯁꯦꯡꯕꯗꯤ ꯑꯗꯨ ꯄꯔꯃꯤꯁꯟ ꯄꯤꯕ ꯅꯠꯇꯦ ꯑꯗ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯋꯤꯗꯥꯎꯠ ꯄꯔꯃꯤꯁꯟꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯑꯃꯗ ꯆꯠꯂꯒ ꯁꯥꯔ ꯑꯩ ꯁꯨꯃꯥꯏꯅ ꯁꯥꯟꯅꯒꯦ ꯈꯣꯠꯀꯦꯅ ꯑꯩꯅ ꯖꯤꯝꯁꯤꯗ ꯍꯥꯏꯖꯔꯨ ꯀꯥꯟꯗ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯀꯥꯟꯗ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯈꯔ ꯅꯪꯒꯤꯗꯤ ꯅꯪ ꯌꯥꯎꯔꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂ ꯂꯥꯛꯑꯣ ꯀꯥꯏꯅ ꯇꯧꯔꯒ ꯅꯣꯡꯉꯥꯜꯂ ꯆꯠꯂꯦ ꯅꯣꯡꯉꯥꯜꯂ ꯆꯠꯂꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯩ ꯅꯪ ꯅꯣꯡꯉꯥꯜꯂ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯁꯨ ꯆꯠꯂꯀꯥꯟꯗ ꯑꯩꯁꯦ ꯁꯥꯟꯅꯍꯟꯗꯅ ꯁꯨꯝ ꯐꯝꯍꯜꯂꯒ ꯁꯨꯝ ꯂꯩꯕ ꯃꯌꯥꯝ ꯌꯦꯡꯍꯜꯂꯒ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯣꯖꯥ ꯑꯩꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯦ ꯀꯌꯥꯝꯒꯣꯏꯗꯒꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡꯁꯨ ꯑꯣꯏꯔꯦ ꯑꯩꯕꯨ ꯇꯝꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥꯗꯣ ꯑꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜ ꯑꯩꯅ ꯈꯣꯏꯔꯣꯝ ꯌꯥꯏꯁ꯭ꯀꯨꯜꯁꯤꯡ ꯃꯥꯁꯤ ꯃꯥꯒꯤ ꯖꯤꯝꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯃꯇꯝꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯅꯒ ꯌꯨꯡꯉꯒ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯖꯤꯝꯁꯦ ꯃꯤ ꯀꯅꯥꯝꯒ ꯁꯥꯟꯅꯔꯝꯗꯦ ꯑꯩꯁꯤꯅ ꯆꯪꯉꯒ ꯑꯩ ꯃꯉꯣꯟꯗ ꯆꯠꯂꯒꯦꯅ ꯃꯉꯣꯟꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯑꯣꯖꯥ ꯃꯌꯨꯝꯗ ꯆꯪꯉꯀꯥꯟꯁꯤꯗ ꯑꯣꯖꯥꯁꯦ ꯁ꯭ꯀꯨꯇꯔ ꯑꯃ ꯇꯧꯔꯒ ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯗꯨꯀꯥꯟꯗ ꯀꯩꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯂꯩꯔꯨꯅꯕꯒꯤ ꯃꯥꯁꯦ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯃꯥꯏ ꯍꯦꯛ ꯆꯪꯉꯛꯄꯗꯣ ꯑꯩꯅ ꯑꯣꯖꯥ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯅꯥ ꯎꯅꯗꯣꯏꯅꯣ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯩ ꯈꯔ ꯁꯥꯟꯅꯖꯒꯦ ꯂꯥꯛꯄꯅꯦ ꯁꯥꯟꯅꯔꯝꯃꯨ ꯁꯤ ꯖꯤꯝꯁꯤ ꯂꯩꯔꯁꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯤ ꯄꯣꯠ ꯑꯝꯇ ꯂꯩꯔꯨꯒꯦ ꯅꯪ ꯂꯩꯔꯝꯃꯣꯀꯣ ꯍꯧꯔꯝꯃꯣ ꯀꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅꯀꯣ ꯑꯗ ꯑꯩꯁꯦ ꯁꯥꯟꯅꯕ ꯃꯥꯏ ꯖꯤꯝꯗꯨꯗ ꯏꯇꯣꯝꯗ ꯑꯣꯏꯕꯅꯤꯅ ꯁꯥꯟꯅꯔꯦ ꯉꯥꯏꯍꯥꯛꯇ ꯁꯨꯝ ꯃꯥꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯈꯔ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯖꯜꯂꯛꯑꯦ ꯃꯥꯒꯤ ꯁ꯭ꯀꯨꯇꯔꯁꯦ ꯊꯧꯖꯜꯂꯀꯥꯟꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯒꯦ ꯅꯪꯒꯤ ꯐꯤꯖꯤꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯣ ꯍꯥꯏꯌꯦ ꯃꯥꯅ ꯑꯩꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯀꯥꯟꯗ ꯍꯦꯛ ꯌꯦꯡꯕ ꯃꯥꯁꯦ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗꯤ ꯏꯕꯨꯡꯉꯣ ꯍꯟꯇꯛ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯥꯔꯦꯅ ꯍꯥꯏꯌꯦ ꯃꯥ ꯑꯩ ꯖꯤꯝ ꯖꯣꯏꯟ ꯇꯧ ꯂꯥꯛꯆꯩꯅꯦꯕ ꯍꯥꯏꯁꯦ ꯑꯁ ꯅꯪ ꯍꯟꯗꯛ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗꯤ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯁꯤꯅꯦ ꯑꯗꯩꯗꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯩ ꯃꯥꯏ ꯃꯈꯥꯗ ꯁꯥꯟꯅꯔꯒ ꯊꯥ 3ꯒꯨꯝꯕꯒꯤ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯧꯕꯁꯦ ꯑꯗꯨꯗ ꯑꯩꯁꯦ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯁꯦ ꯆꯦꯝꯄꯤꯌꯟ ꯑꯣꯐ ꯑꯣꯚꯔꯑꯣꯜ ꯇꯥꯏꯇꯜ ꯍꯥꯏꯕ ꯑꯩꯅ ꯂꯧꯏ ꯑꯗꯨꯗꯒꯤ ꯃꯈꯥ 3 months preparation ꯃꯇꯨꯡꯗ ꯇꯥꯔꯕꯅꯦꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯑꯩ ꯀꯦꯇꯥꯒꯣꯔꯤ ꯇꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯇꯥꯒꯣꯔꯤꯁꯤꯡꯁꯤꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯡꯗꯣ ꯑꯗꯨꯃꯨꯛ ꯐꯥꯏꯠ ꯇꯧꯔꯒꯅꯤ ꯆꯦꯝꯄꯤꯌꯟ ꯍꯥꯏꯕ ꯇꯥꯏꯇꯜꯁꯦ ꯆꯦꯝꯄꯤꯌꯟ ꯇꯥꯏꯇꯜꯁꯤꯅꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯣꯛꯂꯤꯁꯦ ꯑꯗꯣ ꯖꯨꯅꯤꯌꯔꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯥꯏꯇꯜ ꯄꯤꯔꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ SSBꯒꯤ ꯑꯃꯨꯛ ꯆꯤꯡꯍꯟꯖꯔꯛꯀꯦ ꯉꯁꯥꯏ ꯑꯩꯅ ꯖꯣꯛ ꯑꯃ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯖꯣꯛꯁꯤꯅꯗꯤ ꯑꯩꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯄꯔꯃꯤꯁꯟꯗꯤ ꯄꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯑꯌꯥꯕ ꯄꯤꯕ ꯅꯠꯇꯦ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯦꯊꯂꯦꯇꯤꯛꯁꯤꯅ ꯑꯩꯅ ꯑꯦꯊꯂꯦꯇꯤꯛꯁꯤꯗꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯒ꯭ꯔꯥꯎꯟꯗ ꯇꯧꯕꯅꯤ ꯒ꯭ꯔꯥꯎꯟꯁꯦ ꯑꯩꯅ ꯂꯥꯟꯊꯣꯛꯑꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡꯗ ꯆꯠꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯖꯤꯝꯁꯦ ꯂꯩꯕꯅꯤꯅ ꯑꯦꯊꯂꯦꯇꯤꯛꯀꯤ ꯃꯃꯤꯡꯁꯤꯗ ꯑꯩꯁꯦ ꯍꯨꯔꯥꯜꯂꯒ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯄꯅꯦ ꯇꯁꯦꯡꯕꯗꯤ ꯑꯗ
ꯂꯥꯁꯇ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ SSB ꯀꯃꯥꯟꯗꯦꯟꯁꯤꯅ ꯈꯪꯉꯛꯇꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯁꯃꯦꯟ ꯇꯧꯈꯤꯕꯁꯨ ꯂꯩ. ꯅꯪ ꯁꯥꯟꯅꯕ ꯊꯣꯛꯍꯜꯂꯅꯤ, ꯅꯪ ꯑꯃꯠꯇ ꯁꯥꯟꯅꯍꯜꯂꯣꯏ, ꯅꯪꯁꯦ ꯑꯥꯗ ꯗ꯭ꯌꯨꯇꯤ ꯊꯥꯗꯣꯛꯀꯅꯤ, ꯆꯤꯡꯗ ꯃꯥꯟꯗ ꯊꯥꯗꯣꯛꯀꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯃꯌꯥꯝꯁꯨ ꯄꯤꯍꯜꯂꯛꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯥꯡ ꯆꯥꯅꯔꯨꯕ ꯍꯥꯏꯇꯥꯔꯦ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯗꯔꯥ, ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ SSBꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯈꯔ ꯇꯝꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯋꯦ. ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯗꯨꯕꯨ ꯀꯩꯅꯣꯝꯃꯗꯤ ꯇꯧꯋꯦ ꯑꯗꯨꯝ. ꯈꯔ ꯑꯩꯒꯤ ꯃꯔꯝꯗ ꯈꯔ ꯇꯝꯁꯤꯟꯕꯤꯕ, ꯀꯃꯥꯟꯗꯦꯟꯁꯦ ꯈꯔ ꯇꯝꯁꯤꯟꯕꯤꯕ, ꯀꯃꯥꯟꯗꯦꯟꯁꯦ ꯄꯥꯡ ꯁꯥꯎꯋꯦꯗꯅ. ꯀꯃꯥꯟꯗꯦꯟꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥꯅꯦ, ꯃꯥꯁꯤ ꯕꯥꯃꯣꯟꯅꯤ. ꯑꯗ ꯃꯥꯁꯤꯅ ꯀꯧꯈꯠꯂꯒ ꯑꯩꯁꯦ ꯅꯪ ꯒꯦꯝꯗꯒꯤ ꯅꯪ ꯀꯩꯅꯣ ꯅꯪ ꯂꯧꯊꯣꯛꯈ꯭ꯔꯅꯤ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕꯁꯨ ꯑꯦꯊ꯭ꯂꯦꯇꯤꯛꯁꯨ ꯁꯥꯟꯅꯍꯜꯂꯣꯏꯅ, ꯀꯔꯤꯝ ꯁꯥꯟꯅꯍꯜꯂꯣꯏꯅ, ꯑꯥꯗ ꯆꯤꯡꯗ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯒꯤ ꯁꯥꯏꯠꯇ ꯄꯣꯏ ꯍꯥꯏꯕ ꯀꯩꯅꯣꯝ ꯂꯩꯔꯤ, ꯑꯗꯣꯝꯗ ꯅꯪ ꯊꯥꯗꯣꯛꯀꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯦꯟꯇꯦꯂꯤ ꯍꯔꯥꯁꯃꯦꯟ ꯈꯔ ꯇꯧꯈꯤꯕꯁꯨ ꯂꯩ. ꯑꯗꯣ ꯃꯇꯝꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯈꯟꯅꯅꯕꯒꯤ ꯇ꯭ꯔꯥꯌꯦꯜ ꯑꯃꯈꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇꯧꯏ. ꯑꯗ ꯑꯩꯁꯦ ꯌꯥꯎꯔꯨꯀꯥꯟꯗ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯑꯦ. ꯁꯦꯂꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯤꯐ ꯈꯔ ꯂꯧꯋꯦ, ꯁꯨꯇꯤ. ꯑꯩ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯁꯟꯒꯤ ꯌꯥꯎꯅꯅꯕꯒꯤ ꯁꯨꯇꯤ ꯑꯗꯩ ꯀꯃꯥꯟꯗꯦꯟꯅ ꯐꯔꯦ ꯅꯪ ꯁꯨꯇꯤꯗꯤ ꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯅꯪ ꯍꯜꯂꯛꯄꯗ ꯅꯪ ꯒꯦꯝꯁꯦ ꯑꯃꯨꯛ ꯅꯪ ꯇꯆ ꯇꯧꯕꯁꯨ ꯌꯥꯔꯣꯏ, ꯅꯪ ꯀꯔꯤꯝ ꯅꯪ ꯒꯦꯝꯗꯒꯤ ꯅꯪ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯗꯨꯝ ꯀꯃꯦꯟꯁꯤ ꯑꯗꯨꯝ ꯄꯤꯔꯦ. ꯑꯗꯣ ꯑꯩꯁꯦ ꯅꯦꯁꯅꯦꯜꯗ ꯆꯠꯂꯨꯔꯦ. ꯅꯦꯁꯅꯦꯜꯗꯁꯨ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜꯁꯤ ꯑꯩ ꯃꯇꯝꯗ ꯑꯁꯥꯝꯗ ꯇꯧꯏ, ꯑꯁꯥꯝꯒꯤ ꯖꯣꯔꯍꯥꯠꯇ ꯇꯧꯕꯅꯤ. ꯃꯇꯝꯗ ꯑꯩꯁꯦ ꯒꯣꯜ ꯂꯧꯋꯦ ꯑꯩꯒꯤ ꯀꯦꯇꯥꯒꯣꯔꯤꯗ. ꯒꯣꯜ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯍꯤꯡꯉꯣꯏꯗꯅ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯇꯝꯗꯨꯗ ꯀꯃꯥꯟꯗꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯤꯋꯥꯔꯤꯑꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯁꯊꯥꯟ ꯃꯆꯥ ꯃꯥꯜꯂꯦ ꯃꯥꯁꯦ ꯀꯃꯥꯟꯗꯦꯟ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥꯗꯨꯅ ꯀꯩꯅꯣꯅꯤ, ꯀꯃꯥꯟꯗꯦꯟ ꯏꯟꯆꯥꯔꯖ ꯍꯥꯏꯇꯥꯔꯦ. ꯀꯃꯥꯟꯗꯦꯟ ꯂꯩꯇꯕꯒꯤ ꯃꯥꯅ ꯆꯥꯔꯖ ꯑꯣꯏꯅ ꯄꯨꯕ ꯍꯥꯏꯇꯥꯔꯦ. ꯑꯗ ꯗꯥꯏꯔꯦꯛ ꯀꯃꯥꯟꯗꯦꯟꯁꯦ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯥꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯑꯦ. ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯑꯩꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯑꯣꯏꯅ ꯅꯪ ꯊꯝꯃꯅꯤ ꯍꯥꯏꯅ ꯃꯥꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯊꯣꯛꯄꯩ ꯋꯥꯅꯤꯗ. ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯣꯏꯒꯤ ꯖꯣꯕ ꯀꯦꯇꯦꯒꯣꯔꯤꯁꯤꯗꯩꯁꯤꯗ ꯈꯟꯕꯁꯦ ꯑꯦꯊ꯭ꯂꯦꯇꯤꯛ ꯑꯗꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯈꯥꯏꯗꯣꯛꯄꯗꯣ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯕ? ꯅꯣ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯨꯡꯂꯩ ꯂꯩꯕ ꯅꯠꯇꯦ. ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯨꯡꯂꯩ ꯂꯩꯕ ꯅꯠꯇꯦ. ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯁꯥꯟꯅꯖꯕꯅꯤ ꯇꯁꯦꯡꯕꯗꯤ. ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯃꯤꯁꯇꯦꯛꯅꯤ, ꯑꯩꯅ ꯁꯣꯏꯕꯅꯤ. ꯇꯁꯦꯡꯕꯗꯤ ꯃꯤꯒꯤ ꯔꯨꯜꯒꯤ ꯋꯥꯡꯃꯗ ꯑꯩꯅ ꯆꯠꯂꯨꯕꯅꯤ. ꯃꯤꯒꯤ ꯑꯦꯊ꯭ꯂꯦꯠ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯂꯩꯇꯕꯗꯨ ꯅꯪꯅ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯆꯔꯨꯕꯅꯦꯕ ꯇꯧꯕꯅꯤ. ꯁꯣꯝꯗ ꯑꯦꯊ꯭ꯂꯦꯇꯤꯛ ꯁꯥꯟꯅꯕꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯒ꯭ꯔꯥꯎꯟꯗ ꯆꯠꯄꯅꯦꯅ ꯆꯠꯂꯒ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯖꯤꯝ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ. ꯇꯧꯕꯅꯤ. ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ. ꯑꯩꯅ ꯇꯧꯕꯗꯤ ꯑꯩꯅ ꯔꯨꯜ ꯉꯥꯛꯅ ꯆꯠꯂꯨꯗꯕꯅꯤ. ꯑꯗꯣ ꯑꯗꯣꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯎꯔꯀꯥꯟꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯍꯥꯞꯄꯒ ꯍꯥꯞꯆꯟꯈ꯭ꯔꯦ ꯔꯨꯜꯗꯨꯒꯤ ꯃꯇꯨꯡꯗ. ꯍꯧꯖꯤꯛꯀꯤ ꯀꯃꯥꯟꯗꯦꯟ ꯑꯅꯧꯕꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯗꯦꯃꯣ ꯑꯃꯈꯛ ꯇꯧꯋꯦ. ꯑꯩꯁꯨ ꯍꯥꯟꯅꯁꯨ ꯖꯤꯝꯅꯥꯁꯇꯤꯛ ꯇꯧꯔꯛꯄꯅꯤꯅꯀꯣ, ꯑꯁ ꯌꯥꯝꯅ ꯌꯥꯡꯉꯤ ꯃꯇꯝꯗꯣ. ꯖꯤꯝꯅꯥꯁꯇꯤꯛꯁꯨ ꯇꯧꯍꯜꯂꯤ, ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯨ ꯇꯧꯍꯜꯂꯦ. ꯅꯣꯡꯃ ꯑꯩꯒꯤ ꯁꯣ ꯑꯃꯈꯛ ꯃꯣꯏꯅ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯤ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯇꯥ ꯂꯥꯛꯑꯃꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯌꯥꯝꯅ ꯄ꯭ꯔꯄꯣꯖ ꯑꯃ ꯇꯧꯔꯒ ꯀꯃꯥꯟꯗꯦꯟꯁꯤꯅ ꯍꯥꯏꯕꯗ ꯀꯃꯥꯟꯗꯦꯟ ꯃꯃꯥꯡ ꯁꯣ ꯇꯧꯔꯀꯥꯟꯗ ꯀꯃꯥꯟꯗꯦꯟꯁꯤꯅ ꯑꯣꯀꯦ ꯌꯥꯔꯦ ꯁꯤ ꯑꯉꯥꯡꯁꯦ ꯁꯤꯒꯤ ꯏꯚꯦꯟꯁꯤꯗ ꯑꯣꯏꯅ ꯊꯝꯃꯣ, ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯦ. ꯑꯗꯨ ꯑꯩꯗꯤ ꯀꯨꯏꯅ ꯂꯩꯔꯝꯗꯦ. ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯂꯣꯏꯔ ꯃꯇꯨꯡꯗ 2006ꯗ ꯏꯟꯗꯤꯌꯥꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃꯈꯛ ꯄꯥꯡꯊꯣꯛꯑꯦ. 2006 ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯗ ꯑꯩꯁꯦ ꯖꯨꯅꯤꯌꯔꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯗ ꯑꯩ ꯁꯦꯂꯦꯛꯁꯟ ꯐꯪꯗꯅ ꯑꯩꯁꯦ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯁꯥꯟꯅꯩꯌꯦ. ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯋꯦ. 2006ꯅꯤꯀꯣ. ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩ ꯑꯁꯣꯝꯅꯁꯨ ꯈꯪꯕꯤꯔꯝꯅꯤ, ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯗꯅꯤ ꯂꯩꯖꯩꯁꯦ. ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥꯒꯤ ꯔꯦꯜꯋꯦꯒꯤ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯀꯣꯆꯁꯦ
ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤ ꯌꯦꯡꯕ ꯂꯥꯛꯄꯗ ꯑꯩꯁꯦ ꯅꯪ ꯊꯕꯛ ꯑꯩꯁꯦ ꯐꯥꯔꯕ ꯆꯠꯄ ꯇꯧꯋꯦ ꯃꯥꯅ ꯑꯩꯒꯤ ꯑꯩꯈꯣꯏ ꯔꯦꯜꯋꯦꯗ ꯆꯪꯉꯣꯅ ꯃꯇꯝꯗꯨꯗ ꯅꯦꯚꯤꯅꯦ ꯔꯦꯜꯋꯦꯗ ꯑꯩꯈꯣꯏꯒꯤ ꯃꯨꯝꯕꯥꯏꯒꯤ ꯔꯦꯜꯋꯦ ꯑꯁ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯣꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯅ ꯑꯩꯁꯦ ꯃꯨꯟꯅꯩꯌꯦ ꯃꯇꯝꯗꯨꯗ ꯑꯗ ꯑꯩꯁꯦ ꯑꯩꯅ ꯏꯇꯣꯝꯗ ꯑꯩꯅ ꯈꯟꯖꯔꯦ ꯑꯩꯅ ꯆꯨꯁ ꯇꯧꯔꯦ ꯍꯥꯏꯗꯤ ꯀꯜꯀꯇꯥꯁꯤꯅ ꯑꯩꯁꯦ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯐꯥꯔꯁ ꯑꯦꯄꯣꯏꯟꯃꯦꯟꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯥꯟꯅ ꯄꯤꯕꯅꯦ ꯑꯩꯈꯣꯏ ꯔꯦꯜꯋꯦꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯍꯥꯟꯅ ꯁꯤꯒꯤ ꯄꯤꯔꯛꯏꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯀꯜꯀꯇꯥꯁꯤ ꯑꯃꯨꯛ ꯀꯧꯁꯜꯂꯛꯄꯅꯦꯕ ꯑꯩꯁꯦ ꯀꯣꯜ ꯂꯦꯇꯔ ꯂꯥꯛꯑꯦ ꯀꯣꯜ ꯂꯦꯇꯔꯁꯦ ꯅꯪ ꯏꯃꯤꯗꯤꯌꯦꯠꯂꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗ ꯑꯩꯁꯦ ꯈꯟꯖꯥꯟꯅꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯁꯦ ꯊꯕꯛꯁꯤ ꯃꯌꯥꯝꯗꯤ ꯑꯣꯐꯔꯗꯤ ꯐꯪꯉꯦ ꯑꯗꯨꯒ ꯑꯩ ꯀꯔꯝꯕ ꯊꯕꯛ ꯇꯧꯗꯒꯦ ꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯤ ꯔꯦꯜꯋꯦꯁꯤ ꯌꯥꯝ ꯄꯥꯝꯅ ꯆꯪꯈꯤꯕꯅꯤ ꯑꯗ ꯑꯩꯁꯦ ꯀꯜꯀꯇꯥꯒꯤ ꯀꯜꯀꯇꯥꯁꯤꯅ ꯈꯔ ꯅꯛꯏ ꯑꯗꯨꯒ ꯑꯩ ꯀꯜꯀꯇꯥꯁꯤꯗ ꯆꯪꯉꯒꯦ ꯍꯥꯏꯅ ꯀꯜꯀꯇꯥꯁꯦ ꯑꯃꯗꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯊꯣꯛꯑ ꯂꯩꯔꯕꯅꯤꯅ ꯀꯜꯀꯇꯥꯁꯤꯁꯦ ꯄꯥꯝꯃꯛꯇ꯭ꯔꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯍꯥꯟꯅ ꯀꯜꯀꯇꯥꯗ ꯍꯥꯟꯅ ꯆꯪꯉꯨꯒꯦ ꯅꯪ ꯀꯜꯀꯇꯥ ꯆꯪꯉꯀꯥꯟꯗ ꯀꯜꯀꯇꯥꯗ ꯑꯩꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯃꯣꯏꯅ ꯃꯥꯏ ꯖꯣꯏꯟ ꯇꯧꯍꯟꯈꯤ ꯑꯗꯨꯗꯒꯤ 1997ꯗ ꯑꯩꯁꯦ ꯂꯥꯁ ꯅꯕꯦꯝꯕꯔ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯦ ꯑꯗꯣ 98ꯀꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯁꯤꯗ ꯁꯦꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯇꯧꯏ ꯁꯦꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟ ꯊꯣꯛꯄ ꯑꯍꯥꯟꯕꯅꯤ ꯁꯦꯅꯤꯌꯔꯁꯤꯗꯗꯤ ꯖꯨꯅꯤꯌꯔꯁꯨ ꯑꯍꯥꯟꯕꯅꯤ ꯁꯦꯅꯤꯌꯔꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗ ꯁꯦꯅꯤꯌꯔꯁꯤꯗ ꯑꯩꯁꯦ ꯑꯩꯒꯤ ꯀꯦꯇꯒꯣꯔꯤꯁꯦ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯀꯦꯇꯒꯣꯔꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯃꯣꯁ ꯏꯝꯄ꯭ꯔꯨꯚ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯣꯐ ꯗꯤ ꯏꯌꯔ ꯍꯥꯏꯕ ꯇꯥꯏꯇꯜꯒ ꯑꯩꯉꯣꯟꯗ ꯇꯥꯏꯇꯜꯒ ꯄꯤꯔꯒ ꯌꯥꯝ ꯑꯣꯅꯔ ꯇꯧꯕꯤꯒꯦ ꯑꯍꯥꯟꯕꯒꯤ ꯑꯩꯒꯤ ꯅꯦꯁꯅꯦꯜ ꯑꯍꯥꯟꯕ ꯊꯣꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯄꯨ ꯁ꯭ꯇꯤꯜ ꯁꯨꯡꯂꯦꯞꯇꯅ ꯍꯧꯖꯤꯛꯄꯨ ꯁꯨꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯃꯔꯛꯇ ꯈꯤꯇꯪ ꯑꯩ ꯑꯃꯨꯛ ꯁꯝꯅꯖꯔꯛꯀꯦ ꯉꯁꯥꯏ SSGꯒꯤꯁꯦ ꯁꯤꯗꯤ ꯑꯩ ꯄꯔꯃꯤꯠ ꯂꯧꯔꯒ ꯊꯕꯛ ꯇꯣꯛꯂꯛꯈꯤꯕꯅꯦ ꯑꯩ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯦꯕ ꯇꯁꯦꯡꯕꯗꯤ ꯆꯦꯟꯊꯣꯛꯄꯁꯤꯁꯨ ꯌꯥꯗꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯋꯤꯗꯥꯎꯠ ꯄꯔꯃꯤꯁꯟꯗ ꯑꯩ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯀꯣꯜ ꯂꯦꯇꯔ ꯃꯌꯥꯝ ꯊꯥꯔꯛꯑꯦ ꯌꯨꯝꯗ ꯀꯣꯜ ꯏꯃꯤꯗꯤꯌꯦꯠꯂꯤ ꯅꯪ ꯂꯥꯛꯑꯣ ꯌꯥꯝ ꯖꯣꯏꯟ ꯇꯧ ꯖꯣꯏꯟ ꯇꯧ ꯑꯩ ꯑꯃꯨꯛ ꯆꯪꯉꯔꯣꯏꯅ ꯇꯣꯛꯈ꯭ꯔꯕ ꯊꯕꯛꯄꯨ ꯀꯩꯗꯧ ꯆꯪꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨ ꯃꯣꯏꯒꯤ ꯄꯋꯥꯔꯅꯤ ꯃꯣꯏꯅ ꯑꯩ ꯊꯕꯛ ꯔꯦꯜꯋꯦꯗ ꯆꯪꯍꯟꯗꯕꯁꯨ ꯉꯝꯃꯦ ꯇꯁꯦꯡꯕꯗꯤ ꯀꯩꯅꯣꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯣꯏ ꯊꯕꯛ ꯊꯥꯗꯣꯛꯄꯒꯤ ꯀꯩꯅꯣꯁꯨ ꯀꯔꯤꯝ ꯄꯤꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯩꯅ ꯔꯤꯖꯤꯒꯅꯦꯁꯟ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯀꯝꯄꯦꯅꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯦꯟ ꯑꯃꯈꯛ ꯂꯩ ꯅꯠꯇꯦ DSP ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯁꯦ ꯃꯥꯅ ꯔꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯅ ꯀꯩꯅꯣꯅꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥꯅꯤ ꯃꯌꯣꯟ ꯁꯥꯕꯩꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯥ ꯍꯧꯖꯤꯛ ꯀꯃꯥꯟꯗꯦꯟ ꯀꯥꯔꯦ ꯅꯣꯡꯃꯆꯩꯁꯤꯗ ꯊꯦꯡꯅꯩ ꯑꯗꯣ ꯃꯥꯅ ꯀꯩꯅꯣꯗ ꯕꯣꯕꯤ ꯌꯥꯏꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯅꯪꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯑꯩꯅ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯄꯨꯂꯞ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯤꯔꯛꯄꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯅꯤꯃꯛ ꯊꯕꯛ ꯆꯪꯍꯟꯗꯕꯁꯨ ꯉꯝꯕ ꯄꯣꯠꯅꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯕꯛꯁꯦ ꯑꯅꯤꯃꯛꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯅꯤ ꯑꯣꯀꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯕꯦꯛ ꯇ꯭ꯔꯦꯛ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯆꯪꯕꯁꯦ ꯌꯥꯝꯅ ꯉꯟꯅ ꯆꯪꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯆꯪꯈꯤꯕꯅꯣ ꯑꯗꯨ ꯖꯁ ꯑꯒꯦꯟ ꯑꯦꯊ꯭ꯂꯦꯇꯤꯛ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯈꯟꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯆꯍꯤ ꯀꯌꯥꯗ ꯍꯣꯏ ꯑꯩꯁꯦ ꯑꯦꯊ꯭ꯂꯦꯇꯤꯛꯀꯤꯗ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯪꯈꯤꯕꯗꯤ ꯅꯠꯇꯦ ꯍꯤꯡꯅꯅꯕꯒꯤ ꯆꯪꯈꯤꯕꯅꯤ ꯇꯁꯦꯡꯕ ꯌꯨꯝꯗ ꯑꯩꯗꯤ ꯕꯕꯥꯁꯨ ꯑꯩ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯕꯕꯥ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯕꯕꯥꯁꯦ ꯑꯉꯥꯡ ꯑꯣꯏꯉꯩꯗ ꯁꯤꯒ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣই 3ꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ 4ꯃꯔꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯒꯗꯤ ꯕꯕꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅꯗꯤ ꯏꯆꯟꯅꯨꯄꯤꯁꯤꯅ ꯕꯕꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯄꯣꯛꯄꯅꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯏꯃꯥꯅ ꯁꯥꯟꯅꯅꯤꯡꯕ ꯏꯃꯥꯅ ꯀꯩꯅꯣ ꯄꯤꯖꯕ ꯉꯝꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯂꯦꯕꯔ ꯋꯥꯛꯄꯨ ꯇꯧꯔꯦ ꯃꯤꯒꯤ ꯌꯨꯝ ꯀꯩ ꯁꯥꯕ ꯌꯥꯎꯗꯅ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯀꯂꯦꯛ ꯇꯧꯗꯅ ꯁꯣꯝꯗ ꯁꯥꯟꯅꯔꯒ ꯍꯛꯆꯥꯡ ꯗꯥꯏꯠꯇ ꯊꯥꯗꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯃꯌꯥꯝ ꯁꯨꯔꯛꯑꯦ ꯑꯩꯈꯣꯏꯒꯤ
ꯁꯣꯝꯅꯗꯤ ꯈꯪꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯄꯣꯂꯥꯡ ꯁꯥꯕꯒꯥꯏ ꯄꯣꯂꯥꯡꯒꯥꯏꯗꯣ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯖꯩ ꯑꯩ ꯄꯣꯂꯥꯡ ꯌꯥꯝ ꯐꯖꯅ ꯁꯥꯔꯛꯑꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯟꯙꯧ ꯀꯩꯀꯥꯁꯦ ꯄꯣꯂꯥꯡ ꯌꯥꯝ ꯁꯥꯔꯛꯑꯦ ꯑꯗ ꯄꯣꯂꯥꯡꯒ ꯁꯥꯔꯛꯇꯅ ꯏꯁꯥꯅ ꯄꯩꯁꯥ ꯇꯥꯟꯖꯔꯛꯑꯦ ꯑꯩ ꯌꯨꯝꯗꯒꯤ ꯖꯁ ꯏꯃꯥꯅꯗꯤ ꯌꯥꯝ ꯄꯤꯖꯅꯤꯡꯉꯁꯨ ꯀꯔꯤꯝ ꯄꯤꯖ ꯉꯝꯗꯕ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯄꯤꯖꯕꯗꯤ ꯑꯗꯩꯅ ꯄꯤꯖ ꯉꯝꯗꯕ ꯑꯦꯛꯁꯇ꯭ꯔꯥ ꯗꯥꯏꯠꯇꯤ ꯄꯤꯖ ꯉꯝꯗꯕꯅꯤꯅ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯂꯦꯕꯔ ꯊꯥꯗꯔꯒ ꯑꯩꯒꯤ ꯗꯥꯏꯠꯁꯦ ꯆꯥꯅꯕ ꯉꯝꯅꯕ ꯌꯥꯝ ꯍꯣꯠꯅꯔꯛꯑꯦ ꯄꯣꯂꯥꯡ ꯁꯥꯗꯅ ꯌꯨꯝꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯝ ꯑꯩꯁꯦ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤꯅꯤ ꯂꯤꯂꯣꯡꯗꯒꯤ ꯍꯣꯏ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯍꯥꯏꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯁꯨ ꯌꯥꯝ ꯈꯟꯅꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯅꯣ ꯑꯩꯅꯗꯤ ꯁꯥꯟꯅꯔꯨꯔꯦ ꯋꯥꯔꯦ ꯑꯗ ꯑꯩꯅ ꯆꯥꯕꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯏꯃꯥꯅ ꯄꯤꯖ ꯉꯝꯗꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒ ꯂꯥꯎꯅꯕꯒꯤ ꯌꯥꯝꯅ ꯂꯩꯒꯅꯤ ꯑꯗꯨ ꯑꯩ ꯀꯔꯤꯝ ꯄꯤꯖꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯂꯥꯁꯇ ꯑꯩ 13 years 14 yearsꯇꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯨꯔ ꯄꯩꯁꯥ ꯈꯔ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ 300-400 ꯑꯩꯒꯤ ꯊꯥꯒꯤ ꯁꯪꯒꯣꯝ ꯊꯛꯄꯒꯤ ꯄꯩꯁꯥ ꯃꯇꯝꯗ ꯁꯪꯒꯣꯝ ꯂꯤꯇꯔ ꯑꯃ ꯂꯨꯄꯥ 10ꯒ ꯄꯤꯉꯩ ꯃꯇꯝꯅꯤ ꯑꯗ ꯂꯨꯄꯥ 300ꯒꯗꯤ ꯊꯥ ꯑꯃꯒꯤ ꯀꯩꯅꯣꯗꯨꯗꯤ ꯊꯥ ꯑꯃꯒꯤ 1 ꯂꯤꯇꯔꯒꯤ ꯀꯩꯅꯣꯗꯨꯗꯤ ꯂꯨꯄꯥ 300ꯗꯣ ꯑꯗꯨꯒꯤ ꯁꯪꯒꯣꯝꯗꯣ ꯏꯃꯨꯡꯗ ꯊꯤꯗꯣꯛꯑꯒ ꯊꯥ ꯑꯃꯒꯤ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯦꯗꯅꯀꯣ ꯂꯧꯕ ꯐꯪꯉꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯗꯚꯥꯟꯁꯀ ꯄꯤꯊꯣꯛ ꯑꯩꯁꯦ ꯌꯦꯟ ꯂꯣꯏꯒꯅꯤ ꯌꯦꯟ ꯃꯔꯨꯝ ꯆꯥꯕ ꯐꯪꯅꯕ ꯑꯩ ꯂꯩꯕꯁꯨ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯦꯔꯨꯝ ꯑꯃ ꯆꯥꯅꯤꯡꯉꯥꯏ ꯂꯩ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯥꯁꯦ ꯉꯁꯤꯕꯨ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯗꯤꯃꯥꯟ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯏꯃꯥꯁꯦ ꯅꯪ ꯀꯩꯅꯣꯝ ꯆꯥꯎꯁꯤ ꯅꯪꯒꯤꯁꯦ ꯅꯪ ꯀꯩꯅꯣꯝ ꯂꯩꯕꯤꯒꯦ ꯅꯠꯇ꯭ꯔꯒ ꯅꯪ ꯄꯩꯁꯥꯁꯤ ꯄꯤꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯀꯥꯟꯗ ꯃꯥꯅ ꯂꯧꯖꯕꯒꯤ ꯋꯥꯅꯤ ꯅꯠꯇꯅ ꯏꯃꯥꯅꯒꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯆꯤꯟꯅ ꯗꯤꯃꯥꯟ ꯇꯧꯗꯦ ꯅꯪꯒꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯆꯥꯅꯤꯡꯗꯦꯅꯦ ꯍꯥꯏ ꯅꯪꯅ ꯋꯥꯕꯗꯣ ꯏꯃꯥꯗꯤ ꯉꯁꯤꯕꯨ ꯎꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯌꯥꯝ ꯋꯥꯅꯗꯤ ꯍꯧꯔꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯨꯝ ꯑꯩꯒꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏꯗꯤ ꯑꯣꯏꯗꯦ ꯑꯩꯒꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯁꯤꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯆꯪꯕ ꯒꯦꯝꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯐꯪꯉꯤꯕ ꯁꯦꯂꯔꯤꯁꯤꯅ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯟ ꯑꯗꯩ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯦꯟꯇꯦꯟ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯁꯝꯇꯥꯏꯝ ꯑꯋꯥꯕꯗꯤ ꯂꯩ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯁꯥꯐꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯂꯧꯔꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯈꯜꯂꯝꯃꯦ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯒꯤ ꯀꯩꯒꯨꯝꯕ ꯐꯪꯕ ꯌꯥꯏꯅ ꯆꯦꯝꯄꯤꯌꯟ ꯑꯦꯋꯥꯔꯗ ꯐꯪꯕ ꯌꯥꯏꯅ ꯀꯥꯏꯅ ꯁꯤꯒꯤ ꯊꯥꯖꯕ ꯁꯤꯒꯤ ꯑꯦꯝ ꯑꯃꯗ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 3 ꯁꯨꯔꯦ ꯑꯩ ꯃꯦꯗꯜ ꯂꯧꯔꯛꯏꯁꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯀꯩꯒꯨꯝꯕ ꯀꯔꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯑꯣꯟꯂꯤ ꯖꯁ ꯖꯣꯕ ꯑꯣꯀꯦ ꯑꯗꯨ ꯍꯣꯏ ꯃꯗꯨꯒꯤ ꯄꯣꯏꯟꯠꯇꯨ ꯄꯨꯈꯠꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯒꯤ ꯃꯔꯛꯇꯒꯤꯁꯨ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯑꯦ ꯈ꯭ꯔꯤꯁ ꯋꯥꯠꯁꯅ ꯁꯨꯃꯥꯏꯅ ꯍꯪꯕꯤꯗꯦ What is your expectation from our Manipur government and what they did for you so far? State government se 2010 aina first koigi world champion hanba tabase in 2010 hanba world champion tabasida aje Manipur to thola kanda koigi sam koigi organization kana koigi felicitate tawidana koigi kai komna bupidana dum tawire ko aduda government gi side di phangdaba ada government sida kamai tawida koigi ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ MLA ꯑꯣꯖꯣꯏ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯍꯣꯏ ꯃꯃꯤꯡ ꯇꯥꯖꯔꯦ ꯍꯣꯏ ꯑꯣꯄꯣꯖꯤꯁꯟ ꯑꯗꯨꯝ ꯀꯨꯏꯅ ꯃꯥꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯥꯎꯋꯦ ꯅꯣꯡꯃ ꯁꯨꯝ ꯇꯧꯔꯒ ꯁꯤꯁ ꯇꯧꯋꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯆꯍꯤꯗꯨꯒꯤ ꯑꯍꯥꯟꯕ ꯐꯪꯕꯗꯨꯗꯗꯤ ꯇꯁꯦꯡꯕꯗꯤ ꯂꯨꯄꯥ 2 ꯈꯛ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ 2 ꯈꯛ ꯄꯤꯕꯤꯒꯦ ꯑꯗꯨꯁꯨ 2010ꯗ ꯗꯤꯀ꯭ꯂꯥꯔ ꯇꯧꯗꯨꯅ 2011ꯗ ꯑꯩꯁꯦ ꯃꯂꯦꯁꯤꯌꯥꯗ ꯑꯃꯨꯛ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯆꯠꯂꯝꯗꯥꯏꯒꯤ 2 days before ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯊꯥꯏꯁꯤꯅ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯃꯥꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯂꯨꯄꯥ 2 ꯈꯛ ꯃꯥꯅ ꯄꯤꯈꯤ
ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯑꯁ ꯑꯩ ꯍꯟꯗꯛ ꯑꯍꯥꯟꯕ ꯐꯪꯕꯁꯤꯗ ꯁꯨꯝ ꯂꯥꯛ 2 ꯐꯪꯉꯗꯤ ꯍꯟꯗꯛꯇ ꯇꯥꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯐꯪꯕ ꯌꯥꯏꯅ ꯀꯥꯏꯅ ꯑꯗꯨ ꯒꯦꯝꯁꯤꯗ ꯍꯣꯠꯅꯕ ꯑꯗ ꯑꯗꯨꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯅꯦꯛꯁ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯨ ꯑꯃꯨꯛ ꯇꯥꯔ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕꯕꯨ ꯀꯩꯅꯣ ꯇꯧꯕꯤꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯅꯁꯨ ꯗꯤꯃꯥꯟ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯔꯒ ꯂꯥꯎꯕꯤꯅꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯒꯤ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤ ꯑꯩ ꯉꯁꯤ ꯀꯅꯥꯒꯤ ꯍꯦꯜꯞ ꯌꯥꯎꯗꯅ ꯑꯩ ꯉꯁꯤ ꯀꯅꯥꯝꯕꯨ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯀꯅꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯗꯦ ꯏꯁꯥ ꯉꯁꯤꯐꯥꯎꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯉꯁꯥꯏꯒꯤ 2010ꯗ ꯆꯦꯝꯄꯤꯌꯟꯁꯤꯞ ꯄꯣꯔꯛꯄꯗꯨꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕ ꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅ 2 lakhs ꯑꯃꯗꯤ ꯑꯗꯣꯝꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯕꯤꯔꯦ ꯍꯣꯏ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯣꯖꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯥꯅ ꯂꯥꯎꯔꯨꯕꯒꯤ ꯑꯗꯨꯒꯤ ꯏꯝꯄꯦꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯔꯛꯄ ꯑꯇꯩ ꯆꯦꯝꯄꯤꯌꯟꯁꯤꯞ ꯃꯇꯨꯡꯗꯗꯤ ꯀꯩꯝꯇ ꯔꯤꯀꯛꯅꯤꯁꯟ ꯍꯥꯏꯕꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯆꯦꯒꯨꯝꯕꯗꯤ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯅꯤ ꯑꯩꯁꯦ 2011 ꯑꯃꯨꯛ ꯇꯥꯔ ꯂꯥꯛꯑꯦ 11ꯁꯤꯁꯨ ꯑꯩ ꯀꯔꯤꯝ ꯆꯦꯛ ꯍꯥꯏꯕꯤꯗ꯭ꯔꯦ ꯑꯗꯒꯤ 2012 ꯑꯍꯨꯝꯁꯨꯕ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯃꯨꯛ ꯇꯥꯔꯦ ꯑꯗꯨꯁꯨ ꯕꯦꯡꯀꯣꯛꯇ ꯇꯧꯕꯅꯤ ꯇꯥꯔ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ UCN ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯩꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯛꯄꯤꯔꯒ ꯃꯣꯏꯅ ꯑꯩꯒꯤ ꯁꯝ ꯗꯤꯃꯥꯟ ꯈꯔ ꯇꯧꯋꯦ ꯒꯣꯔꯃꯦꯟꯇ ꯁꯨꯝꯕ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ 2-3 ꯇꯥꯔꯕꯅꯤꯕꯨ ꯒꯣꯔꯃꯦꯟꯅꯁꯨ ꯀꯩꯝ ꯇꯧꯗꯕ ꯑꯗꯨ ꯃꯥꯁꯤ ꯁ꯭ꯇꯦꯠꯇ ꯊꯝꯒꯗꯕꯅꯤ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯖꯣꯕ ꯄꯤꯒꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝꯒ ꯊꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯋꯤ ꯑꯗꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯅ ꯇꯨꯝꯕ ꯁꯥꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯃꯥꯏ ꯃꯃꯥꯡꯗ ꯊꯝꯃꯒ ꯔꯦꯁꯄꯣꯟꯁ ꯀꯩꯝꯇ ꯂꯥꯛꯈꯤꯗ꯭ꯔꯕ ꯀꯔꯤꯝ ꯂꯥꯛꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯀꯩꯝꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨ ꯑꯁ ꯑꯗꯨ ꯑꯩ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉꯦ ꯃꯁꯤ ꯉꯥꯡꯉꯒ ꯀꯩꯅꯣꯅꯤ ꯑꯗꯣ ꯑꯩ ꯉꯥꯡꯅꯤꯡꯉꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯤꯗ ꯒꯣꯔꯃꯦꯟꯠꯀꯤ ꯋꯥꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯅꯩꯑꯕ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯁꯦ ꯍꯥꯠꯇꯣꯛꯅꯩꯑꯕ ꯑꯦꯛꯖꯥꯝꯄꯜ ꯁꯄꯣꯁ ꯒ꯭ꯔꯨꯞ ꯈꯔ ꯂꯩ ꯒ꯭ꯔꯨꯞꯇꯨꯗꯤ ꯍꯥꯏꯖꯔꯔꯣꯏ ꯑꯩꯅ ꯍꯟꯗꯛ ꯇꯥꯔꯛꯄꯁꯨ ꯍꯔꯥꯎꯗꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯗꯣ ꯑꯩꯁꯤ ꯇꯁꯦꯡꯕ ꯑꯩꯅ ꯏꯇꯣꯝꯅ ꯑꯃꯨꯛ ꯈꯟꯖꯩ ꯑꯩꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯔꯝꯕꯗ ꯑꯩꯅ ꯍꯥꯟꯅ ꯌꯧꯔꯗꯕꯅꯤꯀꯣ ꯍꯣꯏ ꯑꯗꯣ ꯑꯔꯥꯝꯕꯝ ꯄꯣꯝꯄꯤꯗ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯄꯤꯛꯊꯕ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯝ ꯈꯨꯟꯅꯥꯏ ꯖꯥꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ ꯑꯐꯕ ꯐꯠꯇꯕ ꯗꯤꯐ꯭ꯔꯦꯟꯠ ꯄꯤꯄꯜꯁ ꯑꯗꯨꯝ ꯂꯩꯌꯦꯅ ꯊꯥꯖꯩꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯃꯛꯇ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯥꯔꯛꯄꯗ ꯄꯕ꯭ꯂꯤꯛ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯀꯥꯟꯗ ꯃꯤꯗꯤꯌꯥꯅ ꯀꯚꯔ ꯇꯧꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯇꯔ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯐꯦꯟ ꯑꯦꯟ ꯐꯣꯂꯣꯋꯔ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯆꯨꯝꯃꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯦꯆꯤꯚꯃꯦꯟ ꯑꯃ ꯂꯥꯛꯄꯗ ꯈꯨꯕꯥꯛ ꯈꯨꯕ ꯍꯩꯇꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯨ ꯂꯩ ꯑꯗꯨꯝ ꯑꯗꯨ ꯈꯪꯖꯩ ꯑꯩ ꯀꯩꯅꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ ꯁꯝ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯐꯕꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯄꯣꯛꯆꯕꯗꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯀꯩꯅꯣꯝꯒ ꯋꯥꯔꯤ ꯈꯔ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤꯒꯦꯕꯀꯣ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯒꯣꯔꯃꯦꯟꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯟꯅꯗꯤ ꯑꯩ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯇꯧꯕꯗ ꯑꯩ ꯃꯇꯝꯗ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯈꯤꯇꯪ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯜꯂꯛꯃꯤꯟꯅꯧꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯗꯤ ꯀꯔꯤꯒꯨꯝꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯐꯪꯒꯦ ꯐꯪꯉꯣꯏꯗꯣ ꯑꯩ ꯇꯧꯕ ꯊꯣꯛꯄ ꯇꯧꯔꯅꯤ ꯑꯩꯒꯤ ꯁꯤꯒꯤ ꯏꯚꯦꯟꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯑꯗꯨ ꯉꯝꯃꯤꯕ ꯃꯈꯩ ꯑꯩ ꯍꯣꯠꯅꯔꯒ ꯀꯩꯅꯣ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯤꯒꯤ ꯊꯣꯡꯗ ꯂꯦꯞꯄꯨꯔꯒ
ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯁꯨꯝ ꯃꯌꯥꯝꯅ ꯃꯌꯥꯝ ꯐꯪꯅꯔꯤ ꯁꯄꯣꯁ ꯃꯦꯔꯤ ꯀꯣꯝ ꯍꯣꯏ ꯐꯪꯅꯔꯤ ꯑꯩꯈꯣꯏꯁꯨ ꯐꯪꯕ ꯌꯥꯏꯅ ꯀꯥꯏꯅ ꯁꯤꯒꯤ ꯈꯜꯂꯝꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯁꯨꯡꯂꯩ ꯂꯩ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯪꯉꯨꯕ ꯑꯩꯅ ꯍꯥꯏꯔꯨꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯑꯗꯨ ꯁꯛꯄꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯆꯔꯒ ꯑꯩ ꯑꯗꯨꯝ ꯑꯩ ꯉꯝꯕꯤꯕ ꯃꯈꯩ ꯁꯥꯟꯅꯖꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯂꯩ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯗꯨꯒ 2012ꯇ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯩꯅꯣꯅꯤꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯩꯅꯣꯅꯤ ꯃꯁꯤ ꯀꯩꯅꯣꯁꯤ 2012ꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯦ ꯑꯗꯨ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯔ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯕꯁꯤꯅ ꯃꯅꯤꯄꯨꯔꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯅ ꯃꯥꯁꯤ ꯖꯣꯕ ꯑꯃ ꯄꯤꯌꯦꯕ ꯑꯩ ꯇꯁꯦꯡꯅ ꯖꯣꯕꯇꯣ ꯌꯥꯝ ꯀꯜꯍꯧꯕꯩꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯑꯣꯜꯔꯦꯗꯤ ꯑꯩꯒꯤ ꯔꯦꯜꯋꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯖꯔꯤꯕ ꯖꯣꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯣꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩ ꯗ꯭ꯌꯨꯇꯤ ꯄꯤꯗꯦ ꯑꯩꯕꯨ ꯁꯥꯟꯅꯧ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯕꯤ ꯄꯨꯔꯥ ꯃꯥꯏꯟꯗꯤ ꯐ꯭ꯔꯤꯅꯤ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯀꯔꯤꯝ ꯂꯩꯍꯟꯗꯕꯤꯅꯤ ꯑꯗ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯅ ꯃꯥꯁꯦ ꯑꯣꯅꯔ ꯇꯧꯔ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯑꯃ ꯄꯤꯔꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯩ ꯖꯣꯕꯇꯣ ꯄꯥꯝꯃꯕꯩꯗꯤ ꯅꯠꯇ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯒꯚꯔꯟꯃꯦꯟꯅ ꯃꯥꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯕꯣꯕꯤꯁꯤꯗ ꯍꯥꯟꯅ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤꯅ ꯃꯥꯗꯤ ꯖꯣꯕꯁꯦ ꯄꯤꯔꯒꯨꯝꯁꯦ ꯁꯝ ꯑꯦꯁꯦꯟꯇꯤꯚ ꯑꯦꯋꯥꯔꯗ ꯄꯤꯕꯗꯤ ꯌꯥꯗꯕ꯭ꯔꯕ ꯃꯌꯥꯝ ꯈꯪꯅꯩ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯋꯥꯔꯧꯔꯤꯁꯤ ꯉꯁꯥꯏꯒꯤ ꯁꯦꯝ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯗ ꯑꯗꯣꯝꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯒꯣꯜ ꯂꯧꯔꯒ ꯂꯥꯛꯑꯕꯅꯦꯕ ꯑꯩꯅ ꯒꯣꯜ ꯑꯗꯨꯒ ꯁꯦꯝ ꯀꯦꯇꯦꯒꯣꯔꯤꯁꯤꯗ ꯕ꯭ꯔꯣꯟꯖ ꯂꯧꯔꯒ ꯂꯥꯛꯄ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯔꯦ ꯖꯣꯕ ꯄꯤꯔꯦ ꯑꯗꯨ ꯑꯗꯣꯝꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯍꯣꯏ ꯐꯔꯦ ꯃꯥꯏꯗꯤ ꯖꯣꯕ ꯂꯩꯇꯕꯅꯤꯅ ꯖꯣꯕ ꯄꯤꯔꯦ ꯑꯗꯨꯏꯁꯨ ꯑꯩꯕꯨ ꯑꯦꯠꯂꯤꯁ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕꯤꯕ ꯍꯥꯏꯗꯣ ꯔꯤꯀꯛꯅꯦꯁꯟꯁꯤꯁꯨ ꯏꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯔꯥꯏꯠ ꯑꯗꯨꯅꯦꯕ ꯑꯗꯣꯝꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤꯗ ꯍꯧꯖꯤꯛ 2012ꯀꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯄꯣꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯣꯏ ꯑꯗꯨ ꯃꯥꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯗꯨꯗꯤ ꯐꯥꯔꯁ ꯀꯣꯝꯄꯤꯇꯤꯁꯟꯅꯤ ꯑꯩꯗꯤ 2012 ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗꯤ ꯀꯩꯗꯒꯤ ꯅꯦꯁꯅꯦꯜ ꯃꯌꯥꯝ ꯂꯧꯗ 3 times ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯅꯦꯕ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯗ 3ꯂꯛ ꯇꯥꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗ ꯃꯤꯗꯨꯅ only 1 times bronze medalꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯁ꯭ꯇꯦꯠꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒ ꯃꯥꯁꯦ ꯒꯚꯔꯟꯃꯦꯟꯅ ꯖꯣꯕ ꯑꯃ ꯄꯤꯈ꯭ꯔꯦ ꯑꯩ ꯖꯣꯕꯇ ꯇꯁꯦꯡꯕꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯖꯣꯕꯇꯤ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯤ ꯑꯩ ꯁꯤꯗ ꯑꯣꯜꯔꯦꯗꯤ ꯑꯩ ꯍꯥꯟꯅ ꯃꯄꯥꯟꯗ ꯇꯧꯔꯒ ꯂꯥꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩ ꯃꯅꯤꯄꯨꯔꯗ ꯇꯧꯕꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯖꯣꯕ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯜꯂꯛꯄ ꯀꯩꯁꯨ ꯅꯠꯆꯗꯦ ꯑꯣꯟꯂꯤ ꯔꯤꯀꯛꯅꯦꯁꯟ ꯇꯧꯗꯕꯗꯣ ꯑꯗꯨꯗ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯒꯤ ꯋꯥꯅꯦꯕ ꯍꯣꯏ ꯑꯗꯨ ꯃꯥꯗꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯦ ꯕꯣꯕꯤꯗ ꯀꯧꯔꯒꯁꯨ ꯃꯥꯗꯤ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯑꯣꯜꯔꯦꯗꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯪꯒꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯨꯝ ꯑꯦꯁꯦꯟꯇꯤꯚ ꯑꯦꯋꯥꯔꯗꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯛ ꯄꯤꯗ꯭ꯔꯒꯁꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯕ ꯍꯥꯏꯔꯨꯔꯒ ꯃꯥꯗꯤ ꯔꯦꯜꯋꯦꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯅꯤ ꯑꯣꯀꯦ ꯌꯥꯔꯦꯕ ꯑꯗꯨꯁꯨ ꯌꯥꯔꯦꯕ ꯑꯗꯨ ꯔꯨꯜꯁꯤ ꯑꯩ ꯔꯦꯜꯋꯦꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯦ ꯌꯥꯔꯦꯅꯦ ꯑꯩ ꯔꯦꯜꯋꯦꯗꯒꯤ ꯊꯣꯛꯑꯒ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯅꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯃꯄꯥꯟꯗꯒꯤ ꯂꯧꯔ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔꯗ ꯑꯦꯋꯥꯔꯗ ꯄꯤꯔꯤ ꯊꯕꯛ ꯄꯤꯔꯤ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯗꯤꯡꯀꯨ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯑꯩꯈꯣꯏ ꯗꯤꯡꯀꯨ ꯕꯣꯛꯁꯤꯡꯁꯤ ꯃꯥꯁꯤ ꯏꯌꯥꯔ ꯐꯣꯔꯁꯅꯤ ꯃꯥꯅ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟ ꯇꯥꯔꯀꯥꯟꯗ ꯃꯥ ꯃꯅꯤꯄꯨꯔꯗ ꯑꯦꯁꯦꯟꯇꯤꯚ ꯑꯦꯋꯥꯔꯗ ꯑꯆꯧꯕ ꯄꯤꯔꯤ ꯃꯥꯒꯤ ꯗꯤꯡꯀꯨ ꯄꯨꯊꯣꯛꯏ ꯑꯗꯒꯤ ꯕꯣꯝꯕꯤꯂꯥ ꯍꯥꯏꯔꯤꯁꯤ ꯑꯥꯔꯆꯔꯤꯒꯤ ꯃꯥ ꯁꯦꯝ ꯑꯩꯒ ꯔꯦꯜꯋꯦꯅꯤ ꯃꯥꯁꯨ ꯀꯜꯀꯇꯥ ꯔꯦꯜꯋꯦꯅꯤ ꯑꯩꯁꯨ ꯔꯦꯜꯋꯦꯅꯤ ꯑꯗ ꯃꯥꯅ ꯑꯣꯂꯦꯝꯄꯤꯛ ꯁꯥꯟꯅꯔ ꯅꯠꯇ꯭ꯔꯒ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯁꯥꯟꯅꯔ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟ ꯁꯥꯟꯅꯔꯒ ꯂꯥꯛꯑꯒ ꯃꯥ ꯃꯅꯤꯄꯨꯔꯗ 10 lakhs 5 lakhs ꯃꯥ ꯁꯝ ꯑꯦꯋꯥꯔꯗ ꯈꯔ ꯄꯤꯔꯤꯕ ꯑꯗꯨ ꯃꯣꯏꯗꯤ ꯔꯦꯜꯋꯦꯗꯤ ꯊꯣꯛꯇꯕ꯭ꯔꯕ ꯑꯗꯨ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜ ꯁꯤꯗ ꯑꯩꯒꯤ ꯔꯦꯜꯋꯦꯗ ꯁꯦꯝ ꯑꯉꯥꯡ ꯑꯃ ꯂꯩꯃꯤꯟꯅꯔꯤ ꯋꯦꯠ ꯂꯤꯐꯇꯔꯅꯤ ꯃꯥ ꯀꯃꯟꯋꯦꯜꯊ ꯒꯣꯜꯗ ꯃꯦꯗꯜꯅꯤ ꯃꯥꯗꯤ ꯑꯁꯦꯡꯕ ꯑꯁꯥꯝꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯅꯤ ꯑꯁꯥꯝꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯔꯦꯜꯋꯦꯗ ꯈꯜꯂꯒ ꯑꯗꯩꯗꯤ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯃꯥ ꯃꯅꯤꯄꯨꯔꯗ ꯀꯧꯔꯦ ꯑꯦꯁꯦꯟꯇꯤꯚ ꯑꯦꯋꯥꯔꯗ ꯄꯤꯌꯦꯕ ꯃꯣꯏꯁꯤꯅ ꯑꯩ ꯁꯤꯅꯤꯗ